Khongjom da leba Diamond TV Khongjom gi Diamond Donor na awa ana taraba sing amadi khun ngakpa sing relief camp amadi leikhidraba kayada Tengbang Chathaduna lakpagi makha tarakpa oina road accident amada asok opan nangkiba thawal wangma tabadagi Diamond Donor gi member Hendi Laisham gi lainbada mating oina ba lupa lesing kun mga gi mating mahaki mayumda chatuna member single oina mating pangkhre Tengbang Khongchat aduga mari lena Diamond TV wahung radio gi MD James Khujam na haikibada Diamond Donor na awa ana kaya amadi langi khudungcha daba relief camp khun ngakpa laikhidraba kaya da Tengbang pidana Lakli makhata nasu Tengbang khigani lojana Tengbang bagi group asigi member amana accident natraga aruba anaba amadi laikhidraba thoklabade member apun manasu onsinduna Tengbang ni haibigi wafam thamki ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯍꯦꯟꯗꯤ ꯂꯥꯏꯁ꯭ꯔꯝ Diamond Donors ki member haiba tare Diamond Donors ki akhoi chatnabi amakak leijai madudi akhoi mi lising amaga chamaga yankhairom leiba member apun ba haiba tare humanity service tawjariba Diamond Donors ki matam sangna tawrokliba sigi member masing haiba tare masida akhoi tongan ba akhoi chana kanglon amakak leijai madudi awa ana gi damak leijariba member sina kari gumba khudak ki oibe accident aduga akhoi saru akhoi fracture torokpa kholakpa hospitalized tawduna lei taragadi hariba member du da khoina ngamjaba mateng pangbagi chanabi leijai aduga karigumba hariba donors member sing marakta aruba chronic oiba disease laktaraba aduga hariba sing chronic oiba disease lakpa maruina kidney failure oirakpa natraga cancer narakpa ate leirakpa taragadi aduda su onsalaga khoi mateng pangbagi le taseng namakti semiba group ase khoi masen mateng pangnaba khakkinate aikoina Diamond TV wahong radio ki program tabi rakanda khoida wakat lakpa haiba tai aduga haijarba khoi wakat lakliba singdo khoina mu yengjaba haiba tare madu mateng pangmadu matik sabra chadabra haibana singmo khoi yengjara kanda hariba dugi mayam gi mateng siga loina na sathajab adu ngasi khoi laksari khoi gi member ama maroina thobal wang tabagi khoi Hendi Laishram simasi accident obudagi masi fracture oibani adana hariba sigi damukta Diamond Donors na ngamjaba haiba tare khoi mayam punchana kanda yambana te magi anaba si favor sanu lupali singkun ga manga kaktani ko Ma'am, Haboy Biro. Thank you so much. Thank you. Ma'am, pura ma kusagat sari thormasi ang bibagi damak duga Diamond Donors. Hone zakigi ni lepa leitana. Ikone sangseli bakong lan asi leki bedagi ikoi lan lom da mayon sin bani. Aduna hoji kariguma langi kariguma ek khudong chada ba natraga haurok pa matam da mapam du da hai tare khone ngamjaba hanagum na lepa leitana du mateng pangzaki gani. Khurumjari ma'am pura ma.